Mahusagi khan ngangnaba aponba thodang longminaba mathau tare. Khonlao kaya laoduna khongjang chngsinkhre. Legislature singi marakta education amadi national character wapdagi kangkhong sahenbani e loken. Hauji pung 10 takhibaga loinana story collection gi maikai-dagi akhanaba paw khara pijari. Mahusagi khan ngangnaba aponba thodang longminaba tare. Art Day na lakpada mahusagi khangakpa amadi tunggi mironggidamak tungkoina satkadaba thabaksing lakhanabagidamata aponbagi thodang longminaba mathau tare haina environmentalist amasu oiriba BJP gi sponsor person M Asni Kumar na pawjen piri. M Asni Kumar na mahaki pawjen cherol asina hai Art Day April 22 na lakpada aikoina lairiba male masibu siksinna amadi nungsina ngak chenabagidam aikoida ningsingali. Manipur si Loktak Pat umang amasung ching laiduna mahusagi lan marang kaina laiba state ama wehan biramba asimo aikoigi laibok phabani. Masina miyoiba khunai amasung mahusagi khalla imuko punna hingminnabagi symbol adu uli. Ngasidi kaya honglagliba kaya asina asoba singnaba ama oirakpaga loinana aikoi punna thodang longminaduna masibu thingminanaba mathau tare. Aikoi khudimana mahusagi khan ngakuna thamba aikoigi matam koinadagi leijaradaba lansing kahandana thamba amasung tungi mironggidamak khallaga thabak tawba matam oire haina Asni Kumarna mahaki seru asida hairi. Manipur ki handagi Lok Sabha MP Dr. R.K. Ranjan Singhasu RDA miyam da pawjen pibaga loinana tungi mirona nungaini ngaunabagidamak amatta oina thabak tawminaba matam oire numit asina lapada masak thokpa numit punsi mahing ama oiminasi hairi. Kumja lisingani subna lisingani ga kulumdoi megit ahumdagi Manipurda yelomi oina leiriba maitaida kuki narcotic business atharagriba mihan mipum oinana handakta Khonlao bi thokiba thodo adubu yaningdaba khungdoktuna ngasi kha posongbam public ground da Khonlao kaya laukre. Amuko pohar ama bohwa MLF imphal amadi poirei leimaron maira paibi apon balumna sinduna thinungai ningthokong Pokpi Khapon Song Amadi Nasogi Maira Paibi Amadi Kalau organization Kayana Saru Yadana Makha Kosongam Public Ground Equigi Laiba Equina Nakadabni Go Back Central Force Angang Harpa Yaningde Stop India Government War State Terrorism Mutat Kadabani Equining Tam Hingba Pami Hibernazing Khonlao Kaya Laukre Janga Siga Marilena Mara Paibi Pumbalu Bisempur District Secretary R.K. Sachi Devi Nahai Khonlao bi thodo makhata na thoktanaba government da parama tambiba oina masi daily asi chatpani masida government na tadragadi Manipur da leiba miyam sing samnaraga government gi mathakta khan makha kaya ga kan makhungang changchinduna parama tambigani haiki. Manipur da hauji kang khongchairi registered singi marakta education amadi national character wapadagini haina social activities seram nekena phungdokre. Wafum asi handa council of higher secondary school Manipur ko semna lauba class 12 exam thungju kendigi oina tungan ba stream da position lawrakraba amadi subject topper oirakraba mairoising taranopagi thoromda mahangna phungdokhibani. Singjami kheti lekai len tarukta leiba seram nekeni mayumda ngasi pangthokiba thorom aduga mari lenana mahangna hai simpham ama leiba mioi khudimangna masagi mioi amadi lam nungsiwagi iten chengadabani nagari khudimaki top priority asi masagi migi punsi amadi lantum ngak senbani. Dr. Oja engineer politician administrator scientist sportsman art natraga simpham amadi leiba hekta oisnu masana mariba nungsibagi iten chendrabadi leiba amadi kunai asida karimata contribution pidakloi simpham khudimakta pukchen sengba amadi leiba nungsiba ase yamna maru oi. Chapkhotpa kunai ama hoinaba quality leiba administrator politician amadi matik chaba professional kaya mathau tai leiba asigidamata yamna maru oiba asset
ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯏꯗꯨꯀꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯅꯦꯁꯅꯦꯜ ꯀꯦꯔꯦꯛꯇꯔ ꯆꯦꯜꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯨꯟꯅ ꯃꯍꯩꯔꯣꯏ 35ꯗ ꯁꯦꯜ ꯑꯃꯗꯤ ꯃꯦꯃꯣꯟꯇꯝ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯃꯍꯩꯔꯣꯏ 35 ꯑꯁꯤ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯄꯣꯖꯤꯁꯟ ꯂꯧꯔꯛꯄ ꯃꯍꯩꯔꯣꯏ 4, ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯄꯣꯖꯤꯁꯟ ꯂꯧꯔꯕ ꯃꯍꯩꯔꯣꯏ 3, ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯄꯣꯖꯤꯁꯟ ꯂꯧꯔꯛꯄ ꯃꯍꯩꯔꯣꯏ 1 ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯕ ꯃꯍꯩꯔꯣꯏ 8ꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯣꯐꯤꯁ ꯁꯥꯕꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯩ, ꯁꯪꯒꯥꯕꯗꯤ ꯃꯇꯥꯡ ꯆꯥꯗꯦ꯫ ꯇꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯣꯐꯤꯁ ꯁꯥꯕꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯁꯪꯒꯥꯕꯗꯨꯗꯤ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯅ ꯁꯂꯨꯡꯐꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯥꯝꯕꯤꯇꯣꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯁꯂꯨꯡꯐꯝ ꯋꯥꯔꯗ ꯅꯝꯕꯔ 8ꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎ ꯌꯦꯟꯐꯝ ꯑꯃꯗ ꯅꯥꯝꯕꯤꯇꯣꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯔꯥꯡ ꯋꯥꯡꯖꯤꯡ ꯇꯦꯛꯆꯝ ꯂꯩꯀꯥꯏꯗ ꯅꯧꯅ ꯁꯥꯕ ꯚꯤꯗꯤꯑꯣ ꯑꯣꯐꯤꯁ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯣꯡꯖꯥꯡꯅ ꯁꯪꯒꯥꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯇꯣꯡꯂꯥꯎꯕꯤꯗ ꯏꯁꯨ 2ꯒ ꯏꯆꯥ 3ꯒ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯥꯎꯕ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯗꯦ꯫ ꯃꯔꯛꯁꯤꯗ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯑꯦꯁꯤꯒꯤ MLAꯒꯤ ꯃꯤ ꯈꯔꯅ ꯃꯩꯔꯥ ꯄꯥꯏꯕꯤꯗꯤ ꯅꯠꯇꯕ ꯏꯃꯥꯒꯤ ꯃꯤꯡꯊꯣꯟ ꯐꯪꯕ ꯃꯇꯤꯛ ꯆꯥꯗꯕ ꯈꯔꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯅꯥꯝꯕꯤꯇꯣꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯚꯣꯠ ꯍꯥꯏꯕꯁꯤꯗꯤ ꯃꯇꯥꯡ ꯃꯇꯝꯗ ꯂꯥꯛꯆꯒꯗꯕꯅꯤ, ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯌꯥꯗꯕꯅꯤ, ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯁꯥꯎꯅꯔꯤ, ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗ ꯍꯥꯏꯕꯤꯕ ꯌꯥꯝꯅ ꯌꯥꯏ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒ ꯁꯥꯏ ꯅꯥꯏꯕ ꯅꯨꯄꯤ ꯈꯔꯒ ꯊꯦꯡꯅꯔꯒ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁꯦꯟꯅ ꯂꯩꯔꯒ ꯌꯥꯕ MLA, ꯃꯤꯅꯤꯁꯇꯔ ꯀꯌꯥꯒ ꯍꯦꯡꯉꯣ ꯇꯧꯔꯒ ꯂꯩꯕꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯗꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯇꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯏꯃꯨꯡꯅ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯁꯤ ꯌꯧꯅ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯉꯩꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯪꯒꯥꯕꯒꯤ ꯂꯧꯈꯠꯄ ꯊꯧꯔꯝ ꯑꯗꯨ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯅ ꯕꯣꯏꯀꯣꯠ ꯇꯧꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯁꯣꯛꯂꯕ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯀꯩꯊꯦꯜ ꯃꯅꯤꯡꯗꯒꯤ ꯑꯂꯥꯃꯟ ꯅꯟꯗꯕꯤꯔꯗꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯇꯦꯡꯕꯥꯡꯕꯤꯌꯨ꯫ ꯇꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗꯕꯁꯤꯡ ꯃꯐꯝꯗ ꯁꯂꯨꯡꯐꯝ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯌꯨ, ꯃꯤꯍꯥꯠꯄꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯪꯁꯤꯟꯅꯔꯤꯕ ꯋꯥꯀꯠ ꯈꯣꯡꯆꯠ ꯀꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯆꯠꯊꯔꯤꯕ ꯀꯥꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯃꯐꯝ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯣꯛꯄꯆꯤꯡ ꯕꯖꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯑꯣꯜ ꯇꯣꯛꯄꯆꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯌꯥꯅ ꯍꯥꯏ ꯇꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯦꯔꯣꯔꯤꯁꯄꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯄꯨ ꯑꯣꯏꯔꯣ ꯃꯤꯆꯝ ꯍꯥꯠꯂꯤꯕꯁꯤꯡ ꯐꯥꯗꯨꯅ ꯑꯊꯨꯕꯗ ꯆꯩꯔꯥꯛ ꯄꯤꯌꯨ꯫ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯥ ꯍꯦꯟꯃꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯃꯤꯆꯝꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯒꯅꯨ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯅꯅꯕ ꯑꯃꯗꯤ NRC ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯣ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯂꯥꯈꯣꯡ ꯗꯁꯨ ꯃꯩꯔꯥ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯔꯦꯂꯤ ꯑꯗꯨ ꯌꯨꯠ ꯀ꯭ꯂꯕ ꯈꯣꯡꯂꯥꯈꯣꯡ ꯌꯨꯠ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯈꯣꯡꯂꯥꯈꯣꯡ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗ ꯀꯪꯂꯥꯇꯣꯝꯕꯤꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯇꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯀꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯀꯪꯂꯥꯇꯣꯝꯕꯤ ꯕꯖꯥꯔ ꯕꯣꯔꯗ ꯀꯪꯂꯥꯇꯣꯝꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯋꯥꯐꯝ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯡꯂꯥꯎꯕꯤꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯑꯉꯥꯡ 2 ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯖꯪꯗ CRPFꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗ ꯃꯤꯆꯝ 3 ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ TM ꯀꯥꯝꯁꯣꯝꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯇꯥꯡꯈꯨꯜ ꯃꯤꯆꯝ 2 ꯍꯥꯠꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯆꯪꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯒꯚꯔꯟꯃꯦꯟꯠꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯗꯤꯃꯥꯟ ꯇꯧꯔꯤ꯫